Ima leibak kannabagi damak lanthengnariba amadi awa-ana kya khangliba meeyam ki mapham mahak ki medal asi kathokle haina chayasigi Asian Games ki Wushu mashannada silver medal lourakkhrabi Naorem Roshibina na phongdorakli. Wafam asi ngasi tagyal pata leiba Sai North East Regional Center na sinduna hauzik sathariba Hangzhou Asian Games ki Wushu mashannada silver medal gi mapu oiba lourakkhrabi Naorem Roshibina taram no okpagi thoram amada mahak na phongdokhibani. Center asigi MP Holda Youth Affairs and Sports ki Director T Fulen amadi Sports ki lamda sangnairaba myoy kya yauna pangthokiba taram no okpagi thoram aduda Roshibina na paumi singda hai mahak na wushu masana asi hek shanaba haurakpadagi apokpa amasung apokpina yumgi leita laira kya tungoina duna aduki matek support tawrakhi mahaki sanaba chatpa ngamnabani haiduna apokpana lofam phauba yonthoki wafam asi mahaki machena khanghalakduna dinghanaba leitana lamdam asigi damak khonagadabani haiba wafam machena paudam lakhi madugi matung ina mahaksu chokthaba leitana Manipur imagi damak khonarakhiba aduna ngasidi kharada oiraba sumahai yalle haina khali Roshibina na makata na hai haukiba chahi ahumdagi Asian Games ki damak akanba mongda preparation tawrakhi adumakpu aroiba mikupta khongda asokpa khara leikhibadagi mahake areiba thona phudokpa ngamkhide maduna maram oiraga gold medal gi manglana si mangphau na bangamkhide amaromda Manipur da thokliba irang asina maram oiraga mahaki preparation da akaiba leirakpa yai haiduna mahaki kosna yumgi myoi singa wari watai sanahankide masimagna Asian Games da silver medal lourakpagi achobo maram amasu oiki mahakna silver medal lourakpagi harau nungaiba si miyam puna phongdok minagadaba adu hauzik thokliba irang asina maram oiraga madugi khudong chaba phangdre sanaroi amadi mahairoi kya irang asina maram oiraga mahitamba phangdana leiri masipumna mag athubada loisinaba center amadi state government na achoba thodang lobiu haina Roshibina na lenga ki poning singsenki Manipur amadi central government da achoba akanba solution ama yam thuna pubiraknaba haijari kitang tension budi lei hadi yumda kai oramgani irang jing matung ina ado ai gi ojana loina control tawbi hadi yumda kasu tawde yumga su pak wari sanande ojana hadi mind stress tawgani na ado ojana adugi matik si yum family amadi ai gi mental adugi matik boost up tawraga adugi matik ojana senabi asigi su ai lobang ngamjabani ai si full credit si ai oja prem kumar da bijaninge aina Wushu sanaba horokpadagi baba amadi ima adugi matik support tawi ado aduga baba ima su adugi matik akhogi damakta struggle tawi masagi mafi maron baba ani suna se ani khangde adugi matik mama baba moina waba ai deserve tawi moina su aibu sembi bane ado ima baba su ina aningai letana thagachari baba do aigi sanaba chatpa ngamna bane dana low fobu yole ado engonda di haide akhoi chiche na hairak bane hadi nang baba hoi nangi damak siba bok dawi adu nang kanna ninghanna ba leitana ima leibak ki amadi ima baba gi amadi ojagi kanna honar ona adugi matungi nai ju chokthaba leitana waraga su waba yade khanna kanna hona jaban